ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝꯗꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯁꯤꯗꯗꯤ ꯅꯣꯡ ꯆꯨꯕꯗ ꯌꯨꯝꯗꯁꯨ ꯆꯨꯏ ꯍꯥꯏ ꯏꯃꯥꯅ ꯑꯗꯨꯒ ꯁꯥꯔꯒ ꯑꯃꯨꯛ ꯅꯣꯡ ꯆꯨꯊꯔꯛꯑꯦ ꯁꯨꯡꯂꯦꯞ ꯂꯦꯞꯇ꯭ꯔꯦ ꯑꯗꯨ ꯉꯥꯏꯍꯥꯛ ꯂꯦꯞꯄꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯏꯄꯥ ꯑꯃꯅ ꯁꯒꯣꯜꯍꯋꯥꯏ ꯎꯇꯤ ꯇꯧꯕꯤꯔꯣ ꯍꯥꯏꯌꯦ ꯑꯗꯣ ꯑꯩꯅ ꯄꯣꯠ ꯆꯩ ꯈꯔ ꯍꯦꯛꯀꯦꯅ ꯀꯨꯝꯊꯔꯛꯄꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯂꯝꯕꯤꯁꯤꯁꯨ ꯈꯤꯇꯪ ꯁꯨꯝ ꯌꯦꯡꯉꯣ ꯃꯌꯥꯝ ꯎ ꯋꯥ ꯌꯥꯝ ꯊꯥꯕꯅꯦ ꯑꯩꯒꯤ ꯂꯩꯀꯥꯏ ꯍꯥꯏꯇꯥꯔꯦ ꯊꯣꯛꯂꯛꯏꯅꯦ ꯀ꯭ꯋꯥꯇꯔ ꯉꯥꯛꯇꯅꯤꯀꯣ ꯃꯌꯥꯝ ꯑꯗꯣ ꯎ ꯋꯥꯗꯤ ꯐꯖꯅ ꯊꯥꯕꯅꯦ ꯊꯥꯎꯒꯤ ꯃꯐꯝꯅꯤꯅ ꯑꯗꯨꯒ ꯑꯌꯨꯛꯅꯤꯅ ꯈꯔꯁꯨ ꯃꯤ ꯅꯨꯡ ꯆꯠꯇ꯭ꯔꯤ ꯑꯉꯥꯡ ꯁ꯭ꯀꯨꯜ ꯆꯠꯈ꯭ꯔꯦ ꯄꯣꯠ ꯆꯩ ꯍꯦꯛꯀꯦꯅ ꯀꯨꯝꯊꯔꯛꯏꯅꯦ ꯁꯣꯝꯗꯁꯨ ꯂꯝꯕꯤ ꯁꯣꯝꯗꯁꯨ ꯂꯝꯕꯤ ꯕꯣꯔꯗꯔ ꯑꯣꯏꯗꯣꯏꯅꯤꯀꯣ ꯁꯣꯟꯒꯤ ꯑꯔꯣꯏꯕꯁꯦ ꯁꯤꯗꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯟ ꯑꯩꯒꯤ ꯍꯤꯡꯒꯣꯜ ꯃꯐꯝꯗꯣ ꯇꯥꯛꯂꯛꯀꯦꯕꯀꯣ ꯃꯌꯥꯝ ꯁꯨꯝ ꯆꯪꯉꯒ ꯁꯤ ꯑꯩꯈꯣꯏ ꯂꯥꯏꯟꯒꯤ ꯑꯍꯥꯟꯕ ꯀ꯭ꯋꯥꯇꯔꯅꯦ ꯑꯗꯨꯒ ꯁꯤꯗ ꯁꯨꯝ ꯆꯪꯉꯦꯗꯅ ꯑꯗꯨꯒ ꯁꯣꯝꯗ ꯂꯦꯐ ꯁꯥꯏꯠꯀꯤ ꯀ꯭ꯔꯣꯇꯣꯟ ꯌꯥꯝ ꯍꯧꯔꯤꯁꯦ ꯁꯤꯗꯅꯦ ꯑꯩꯅ ꯍꯤꯡꯒꯣꯜ ꯀꯣꯏꯔꯤꯁꯦ ꯃꯌꯥꯝ ꯑꯗꯒꯤ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀ꯭ꯋꯥꯇꯔ ꯑꯩꯅ ꯃꯊꯛꯇ ꯂꯩꯕꯀꯣ ꯑꯩꯅ ꯀ꯭ꯔꯣꯇꯣꯟ ꯃꯌꯥꯝ ꯊꯥꯖꯤꯜꯂꯒ ꯕꯥꯎꯟꯗꯔꯤ ꯁꯦꯝꯃꯤꯅꯦ ꯀ꯭ꯔꯣꯇꯣꯟ ꯃꯌꯥꯝꯁꯦ ꯎꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯅꯁꯔꯤꯗꯗꯤ ꯌꯥꯝ ꯇꯥꯡꯅꯒ ꯌꯣꯟꯕꯅꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯤ ꯀ꯭ꯔꯣꯇꯣꯟ ꯉꯥꯛꯇ ꯑꯁ ꯅꯣꯡꯁꯦ ꯐꯖꯅ ꯍꯩꯊꯔꯛꯇꯣꯏ ꯃꯌꯥꯝ ꯑꯩ ꯄꯣꯠ ꯊꯝꯃꯝꯕꯅꯦ ꯀꯩꯅꯣ ꯂꯩ ꯈꯔ ꯍꯦꯛꯈ꯭ꯔꯒꯦ ꯑꯌꯨꯛꯀꯤ ꯂꯥꯏ ꯈꯣꯏꯔꯝꯅꯕ ꯑꯗꯨꯒ ꯑꯩꯅ ꯉꯁꯤ ꯁꯧꯒꯜꯍꯋꯥꯏꯒ ꯄꯥꯟꯒ ꯎꯇꯤ ꯇꯧꯕꯗꯣ ꯑꯗꯨꯗ ꯀꯩꯀꯩ ꯊꯥꯛꯀꯗꯒꯦ ꯑꯗꯨꯁꯨ ꯁꯨꯝ ꯎꯠꯀꯦꯗꯧꯅꯤ ꯌꯦꯡꯉꯨꯅꯦ ꯑꯩꯒꯤ ꯇꯣꯔꯕꯣꯠꯁꯦ ꯑꯃ ꯄꯥꯜꯂꯤꯌꯦ ꯑꯌꯥꯝꯕꯅ ꯍꯦꯛꯇꯣꯛꯈ꯭ꯔꯦꯕꯀꯣ ꯁꯤꯃꯗꯤ ꯂꯤꯔꯒ ꯊꯝꯒꯦ ꯃꯔꯨ ꯂꯧꯒꯦ ꯇꯧꯕꯅꯤ ꯄꯨꯝꯗꯣꯏꯔꯥ ꯈꯪꯗꯦ ꯅꯣꯡ ꯈꯨꯆꯨꯁꯤꯗ ꯃꯌꯥꯝ ꯃꯣꯔꯣꯛꯁꯨ ꯈꯔ ꯍꯦꯛꯈ꯭ꯔꯒꯦ ꯇꯧꯕꯅꯤ ꯃꯌꯥꯝ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯕꯖꯥꯔꯗꯒꯤ ꯂꯩꯍꯧꯗ꯭ꯔꯦ ꯁꯟꯗꯦꯗ ꯑꯃꯨꯛ ꯆꯠꯀꯗꯧꯅꯤꯅꯀꯣ ꯑꯁ ꯑꯩꯗꯤ ꯍꯤꯡꯒꯣꯜ ꯀꯣꯏꯅꯤꯡꯕꯅ ꯂꯣꯏꯕꯅꯦ ꯑꯩꯗꯤ ꯍꯤꯡꯒꯣꯜ ꯀꯣꯏꯕꯁꯦ ꯌꯥꯝꯅ ꯍꯪꯒꯥꯝꯒꯁꯦ ꯌꯥꯝ ꯆꯥꯅꯤꯡꯕ ꯃꯔꯨꯗꯤ ꯂꯣꯏ ꯂꯩꯔꯦ ꯍꯋꯥꯏꯟꯕꯤꯒꯁꯦ ꯑꯗꯨ ꯌꯦꯡꯉꯨꯅꯦ ꯂꯩꯕꯥꯛꯁꯦ ꯇꯧꯕ ꯑꯃꯨꯛ ꯍꯧꯔꯕꯅꯦꯕ ꯑꯩ ꯍꯁꯕꯦꯟꯅ ꯇꯧꯕꯤꯔꯨꯔꯕꯅꯦ ꯑꯗꯣ ꯑꯃꯨꯛ ꯆꯣꯠꯁꯜꯂꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯑꯗꯒꯤ ꯃꯌꯥꯡꯇꯣꯟꯒꯁꯦ ꯂꯣꯏ ꯀꯪꯁꯜꯂꯛꯑꯦ ꯃꯌꯥꯡꯇꯣꯟꯒꯁꯦ ꯂꯣꯏꯁꯤꯜꯂꯛꯑꯦ ꯈꯔꯗꯤ ꯆꯥ ꯌꯥꯔꯤꯕ ꯂꯩꯁꯨ ꯂꯣꯏ ꯄꯠꯂꯦ ꯁꯤꯒꯤ ꯔꯦꯟ ꯂꯤꯂꯤꯒꯁꯦ ꯂꯣꯏ ꯄꯠꯂꯦ ꯅꯣꯡ ꯆꯨꯕ ꯌꯥꯝ ꯈꯨꯠꯆꯨ ꯊꯤꯌꯦ ꯑꯗꯣ ꯄꯠꯂꯤꯁꯨꯕ꯭ꯔꯥ ꯂꯥꯏ ꯀꯠꯅꯤꯡꯉꯥꯏꯒꯤ ꯂꯩꯐꯥꯎ ꯐꯖꯅ ꯂꯩꯇꯦ ꯁꯤꯅ ꯃꯣꯔꯣꯛ ꯃꯦꯠꯄꯗ ꯍꯥꯞꯀꯦꯅ ꯑꯩꯅ ꯃꯣꯔꯣꯛ ꯃꯦꯠꯄꯒꯤ ꯃꯌꯥꯟꯁꯨ ꯈꯔ ꯍꯦꯛꯑꯦ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯈꯅꯥꯎ ꯁꯥꯕꯤꯒꯁꯦ ꯌꯥꯒꯤ ꯅꯥꯕꯗ ꯐꯩ ꯍꯥꯏꯕꯗꯣ ꯅꯍꯥꯟꯈꯩꯗꯤ ꯂꯩꯁꯦ ꯑꯩꯅ ꯄꯣꯂꯥꯡ ꯍꯦꯛꯄꯅꯦ ꯉꯁꯤꯗꯤ ꯁꯤꯅ ꯀ꯭ꯋꯥ ꯃꯅꯥꯅꯤ ꯌꯦꯡꯉꯨ ꯃꯌꯥꯝ ꯁꯤ ꯀ꯭ꯋꯥ ꯃꯅꯥꯁꯤꯅꯅꯦ ꯃꯆꯥ ꯚꯦꯔꯥꯏꯇꯤꯅꯤ ꯌꯥꯝ ꯆꯥꯎꯕ ꯅꯠꯇꯕ ꯈꯨꯕꯥꯛꯃꯨꯛ ꯆꯥꯎꯕ ꯑꯗꯣ ꯌꯥꯝ ꯍꯥꯎꯕ ꯚꯦꯔꯥꯏꯇꯤ ꯍꯥꯏꯇꯥꯔꯦ ꯃꯔꯨ ꯇꯥꯁꯜꯂꯛꯑꯦ ꯁꯤꯁꯨ ꯃꯌꯥꯡꯇꯣꯟꯁꯦ ꯑꯗꯣ ꯈꯔ ꯆꯞꯄꯤꯔꯗꯤ ꯈꯔꯁꯨ ꯀꯨꯏꯅ ꯍꯤꯡꯒꯗꯧꯅꯦꯕ ꯆꯞꯄꯒꯤ ꯃꯇꯝ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯦꯕ ꯑꯃꯨꯛ ꯁꯥꯔꯦ ꯑꯗꯒꯤ ꯑꯃꯨꯛ ꯅꯣꯡ ꯆꯨꯔꯦ ꯀꯔꯝ ꯀꯥꯟꯗ ꯆꯞꯇꯣꯏꯅꯣꯕ ꯑꯃ ꯇꯧꯔꯤꯁꯦ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯍꯟꯗꯛꯇꯤ ꯑꯁ ꯄꯨꯔꯥ ꯃꯥꯡꯉꯦ ꯅꯍꯥꯟꯃꯨꯛ ꯆꯍꯤꯗꯗꯤꯅꯦꯀꯣ ꯁ꯭ꯋꯥꯏ ꯃꯇꯝꯗ ꯍꯪꯒꯥꯝꯒꯁꯦ ꯈꯔ ꯍꯧꯗꯅ ꯆꯥꯕ ꯍꯧꯔꯕꯅꯦꯕ ꯑꯗꯨꯒ ꯑꯃꯨꯛ ꯖꯔ ꯁꯥꯒꯠꯂꯛꯇꯣꯏꯅꯦ ꯁꯤꯗꯗꯤꯅꯦ ꯐꯦꯕꯋꯥꯔꯤ ꯑꯩꯈꯣꯏꯒꯤ ꯖꯅꯋꯥꯔꯤ ꯂꯥꯁ ꯋꯤꯛꯇꯤ ꯑꯗꯨꯝ ꯁꯥꯕ ꯍꯧꯋꯦꯕ ꯑꯩꯒꯤ ꯐꯛꯄꯥꯏ ꯑꯌꯥꯝꯕꯅꯁꯨ ꯐꯨꯛꯇꯠꯈ꯭ꯔꯦ ꯌꯥꯝꯃꯟꯗꯅꯀꯣ ꯐꯛꯄꯥꯏꯗꯤ ꯄꯨꯔꯥ ꯍꯧꯒꯜꯂꯦ ꯃꯥꯁꯦ ꯐꯛꯄꯥꯏꯁꯦ ꯌꯥꯝ ꯍꯦꯜꯗꯤꯁꯨ ꯑꯣꯏꯗꯅꯀꯣ ꯃꯌꯥꯝ ꯕꯤꯄꯤꯒꯤ ꯆꯥꯎ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯑꯃꯅꯤ ꯍꯤꯡꯅ ꯆꯥꯕ ꯑꯗꯨꯒ ꯑꯩ ꯌꯥꯝ ꯗꯥꯎ ꯌꯥꯕ ꯑꯃꯅ ꯉꯁꯤ ꯌꯦꯡꯉꯣ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟ ꯁꯥꯠꯂꯝꯃꯦ ꯃꯆꯨꯒꯤꯗꯣ ꯌꯥꯏꯉꯪ ꯃꯄꯥꯟꯗ ꯁꯥꯠꯂꯝꯃꯦ ꯁꯤꯃ ꯃꯣꯔꯣꯛ ꯃꯦꯠꯂꯒꯦ ꯎꯇꯤ ꯇꯧꯔꯤ ꯃꯣꯔꯣꯛ ꯃꯦꯠꯄ ꯍꯥꯎꯋꯤꯗꯅꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯆꯝꯄ꯭ꯔꯥ ꯃꯅꯥꯁꯤꯁꯨ ꯈꯔ ꯍꯦꯛꯈꯤꯒꯦ ꯍꯣꯔꯦꯟ ꯑꯩꯅ ꯆꯝꯄ꯭ꯔꯥ ꯃꯅꯥꯁꯦ ꯀꯥꯏꯋꯥꯏꯗ ꯊꯥꯛꯇꯣꯏꯅꯣ ꯑꯗꯣ ꯚꯤꯗꯤꯑꯣꯗ ꯌꯦꯡꯉꯨꯀꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯗ ꯆꯝꯄ꯭ꯔꯥ ꯃꯅꯥꯁꯤꯁꯨ ꯊꯥꯛꯇꯣꯏꯅꯦ ꯑꯩꯒꯤ ꯔꯦꯁꯤꯄꯤꯗꯨꯗ ꯑꯗꯣ ꯌꯥꯝ ꯂꯥꯏꯕ ꯔꯦꯁꯤꯄꯤꯅꯤ ꯑꯗꯨꯁꯨ ꯍꯥꯎꯅ ꯊꯣꯡꯕꯤꯔꯛꯑꯣ ꯍꯥꯏꯕꯗꯨꯗ ꯊꯣꯡꯒꯦ ꯎꯠꯀꯦ ꯑꯩꯁꯨ ꯌꯥꯝ ꯆꯥꯗꯕ ꯀꯨꯏꯔꯦ ꯄꯥꯟ ꯃꯇꯝꯅꯤꯅ ꯍꯥꯏꯅ ꯇꯧꯕꯅꯦ ꯄꯥꯟꯗꯤ ꯑꯩꯒꯤꯁꯨ ꯍꯧꯔꯤ ꯑꯗꯣ ꯇꯥꯟꯗ꯭ꯔꯤ ꯕꯖꯥꯔꯗꯩ ꯂꯩꯕ ꯄꯥꯟꯅ ꯑꯗꯨꯝ ꯇꯧꯔꯒꯦ ꯇꯧꯅꯤ ꯑꯩ ꯄꯥꯟꯁꯦ ꯄꯥꯝꯃꯨꯏꯕ ꯃꯇꯝ ꯈꯔ ꯊꯝꯈꯤꯒꯦ ꯇꯧꯅꯦ ꯄꯨꯔꯥ ꯃꯅꯥꯁꯦ ꯄꯠꯈ꯭ꯔꯀꯥꯟꯗꯕꯀꯣ ꯍꯦꯛꯀꯦꯅ ꯃꯌꯥꯝ ꯂꯣꯏꯔꯦ ꯑꯩ ꯀꯥꯈꯠꯂꯛꯑꯒ ꯗꯨꯛꯀ ꯂꯣꯏ ꯊꯥꯗꯣꯛꯑꯦ ꯃꯌꯥꯝ ꯅꯣꯡ ꯑꯃꯨꯛ ꯍꯧꯔꯦ
ꯅꯣꯡꯗꯤ ꯌꯥꯝ ꯆꯨꯕ ꯍꯧꯔꯛꯑꯦ ꯑꯩꯅ ꯀꯥꯈꯠꯂꯛꯄꯒ ꯑꯗꯨꯝ ꯅꯣꯡ ꯆꯨꯔꯛꯑꯦ ꯑꯗꯨꯏꯁꯨ ꯊꯣꯡꯕꯗꯨꯗꯤ ꯍꯧꯔꯛꯑꯒꯦ ꯍꯥꯎꯕꯗ ꯍꯥꯎꯔꯣꯏꯗ꯭ꯔꯥ ꯍꯥꯏꯁꯨ ꯍꯥꯏꯕꯤꯔꯣ ꯃꯌꯥꯝ ꯑꯗꯣ ꯎꯠꯆꯔꯛꯑꯒꯦꯀꯣ ꯁꯒꯣꯜꯍꯋꯥꯏꯒ ꯄꯥꯟꯒ ꯊꯣꯡꯕꯗꯨꯗꯤ ꯎꯔꯒꯦ ꯁꯒꯣꯜꯍꯋꯥꯏꯁꯦ ꯑꯩꯅꯅꯦ ꯄꯨꯡ ꯑꯃꯒꯤ ꯃꯃꯥꯡꯗ ꯇꯤꯡꯉꯝꯃꯕꯅꯦ ꯑꯗꯨꯒ ꯀꯨꯝꯗ꯭ꯔꯤꯉꯩꯗꯀꯣ ꯑꯗꯨ ꯁꯒꯣꯜꯍꯋꯥꯏ ꯈꯔ ꯍꯥꯞꯆꯜꯂꯦ ꯄꯋꯥꯃꯨꯛꯀꯤ ꯆꯥꯡꯗ ꯑꯣꯏ ꯃꯥꯜꯂꯦ ꯑꯩꯁꯦ ꯈꯪꯗ꯭ꯔꯦ ꯁꯨꯝ ꯈꯔꯒ ꯁꯤꯖꯤꯟꯅꯈꯤꯕꯅꯤꯅꯀꯣ ꯑꯗꯨꯒ ꯆꯦꯡ ꯈꯤꯇꯪꯁꯨ ꯍꯥꯞꯄꯦ ꯃꯌꯥꯝ ꯆꯦꯡ ꯈꯤꯇꯪꯁꯦ ꯍꯥꯞꯇ꯭ꯔꯁꯨ ꯌꯥꯏ ꯑꯗꯨꯝ ꯃꯐꯣꯟ ꯇꯥꯅꯕ ꯈꯤꯇꯪ ꯍꯥꯎꯕ ꯍꯦꯟꯕꯅꯦꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯥꯟ ꯁꯤ ꯁꯨꯀꯤ ꯄꯥꯟ ꯍꯥꯏꯕꯗꯣ ꯃꯨꯈꯤ ꯄꯥꯟꯒꯨꯝꯕꯅꯦ ꯃꯥꯏꯁꯦ ꯁꯤ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒ ꯊꯨꯝ ꯈꯔ ꯍꯥꯞꯆꯜꯂꯦ ꯊꯨꯝ ꯍꯥꯞꯄꯤꯁꯤꯅꯅꯦ ꯊꯨꯅꯁꯨ ꯃꯨꯟꯅꯕ ꯄꯥꯊꯗꯅꯕ ꯑꯩꯗꯤ ꯃꯔꯣꯛ ꯅꯄꯥꯛꯄꯤ ꯂꯩꯇꯕꯒꯤꯀꯣ ꯇꯤꯜꯍꯧ ꯈꯔ ꯌꯥꯝ ꯁꯣꯏꯔ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒ ꯁꯤꯡ ꯈꯔ ꯌꯥꯝ ꯁꯨꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯦꯜꯂꯛꯄ ꯃꯣꯔꯣꯛ ꯑꯇꯦꯛꯄꯗꯣ ꯈꯔ ꯌꯥꯝ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒ ꯘꯤ ꯆꯥꯃꯁ ꯑꯃ ꯍꯥꯞꯄꯦ ꯃꯌꯥꯝ ꯘꯤ ꯈꯤꯇꯪ ꯍꯥꯞꯄꯤꯁꯤꯅꯅꯦ ꯌꯥꯝ ꯍꯥꯎꯕ ꯍꯦꯟꯕꯅꯦ ꯑꯗꯨꯒ ꯃꯣꯟ ꯃꯣꯟ ꯂꯥꯎꯕ ꯍꯦꯟꯕꯅꯦ ꯎꯇꯤ ꯈꯨꯗꯤꯡꯒꯤ ꯍꯥꯞꯄꯤꯌꯣ ꯍꯋꯥꯏ ꯊꯣꯡꯕꯗꯁꯨ ꯑꯗꯨꯝ ꯍꯥꯞꯄꯣ ꯃꯌꯥꯝ ꯑꯗꯨꯒ ꯏꯪꯉꯩꯗ ꯁꯣꯗꯥ ꯕꯥꯏꯒꯞ ꯍꯥꯞꯄ ꯌꯥꯏꯑꯕꯀꯣ ꯑꯗꯣ ꯑꯩ ꯍꯥꯞꯄꯔꯣꯏ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯑꯩꯗꯤ ꯄ꯭ꯔꯦꯁꯔ ꯀꯨꯀꯔꯗ ꯑꯅꯤꯔꯛ ꯀꯥꯝꯊꯣꯛꯒꯦ ꯇꯧꯕꯅꯤ ꯃꯌꯥꯝ ꯀꯥꯝꯃꯦ ꯂꯣꯏꯔꯦ ꯌꯦꯡꯉꯣ ꯌꯥꯝ ꯃꯨꯟꯕ ꯅꯠꯇꯦꯀꯣ 70% ꯃꯨꯛ ꯃꯨꯜꯂꯦ ꯄꯥꯟꯗꯤ ꯈꯔ ꯃꯨꯜꯂꯦ ꯌꯥꯝ ꯃꯨꯜꯂꯗꯤ ꯑꯃꯨꯛ ꯍꯣꯔꯦꯟ ꯐꯔꯛ ꯇꯥꯗꯣꯏꯕ ꯊꯣꯡꯉꯒ ꯎꯇꯤꯗꯣ ꯐꯖꯅ ꯑꯣꯏꯍꯜꯂꯛꯇꯣꯏꯅꯦꯕ ꯑꯗꯣ ꯑꯩ ꯒ꯭ꯌꯥꯁꯇꯒꯤ ꯏꯟꯗꯛꯁꯟ ꯑꯣꯟꯊꯣꯛꯑꯦ ꯀꯨꯏꯅ ꯊꯣꯡꯗꯧꯅꯤꯅ ꯒ꯭ꯌꯥꯁꯇꯣ ꯈꯤꯇꯪ ꯌꯥꯝ ꯄꯥꯝꯃꯨꯗꯅ ꯍꯥꯏꯇꯥꯔꯦ ꯃꯇꯥꯡꯁꯤꯗ ꯑꯩꯁꯦ ꯌꯥꯝ ꯅꯪꯉꯤꯗꯅꯀꯣ ꯃꯌꯥꯝ ꯏꯁꯤꯡ ꯍꯥꯞꯄꯤꯔꯅꯤ ꯑꯗꯨꯒ ꯑꯩ ꯃꯊꯪ ꯄꯣꯠ ꯍꯥꯞꯊꯔꯛꯑꯒꯦ ꯑꯗꯨꯒ ꯑꯩꯅ ꯊꯣꯡꯕꯒꯤ ꯃꯑꯣꯡꯗꯣ ꯎꯠꯆꯔꯛꯑꯒꯦ ꯏꯁꯤꯡ ꯍꯥꯞꯄꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩ ꯉꯁꯥꯏ ꯁꯣꯗꯥ ꯕꯥꯏꯒꯞ ꯍꯥꯞꯍꯧꯗꯦꯗꯅꯀꯣ ꯊꯨꯝꯗꯤ ꯍꯥꯞꯈ꯭ꯔꯦ ꯁꯣꯗꯥ ꯕꯥꯏꯒꯞ ꯍꯥꯞꯄꯦ ꯑꯗꯨꯒ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤ ꯈꯔ ꯌꯥꯝꯅ ꯍꯥꯞꯆꯜꯂꯦ ꯑꯩꯒꯤ ꯂꯩꯖꯕ ꯍꯧꯖꯕ ꯀꯣ ꯑꯗꯒꯤ ꯃꯊꯪꯗ ꯁꯤꯡ ꯃꯅꯥꯁꯤꯗꯤꯅꯦ ꯎꯇꯤ ꯊꯣꯡꯕꯗ ꯌꯥꯝ ꯍꯥꯎꯕꯅꯦ ꯑꯗꯨꯒ ꯁꯒꯣꯜꯍꯋꯥꯏ ꯊꯣꯡꯕꯗ ꯏꯆꯝ ꯆꯝꯅ ꯁꯒꯣꯜꯍꯋꯥꯏ ꯊꯣꯡꯕꯗꯁꯨ ꯌꯥꯝ ꯍꯥꯎꯕꯅꯦ ꯀꯥꯡꯁꯣꯏ ꯊꯣꯡꯕꯗꯁꯨ ꯍꯥꯎꯕꯅꯦ ꯑꯗꯨꯒ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯉꯁꯥꯏ ꯍꯦꯛꯆꯔꯛꯄ ꯑꯋꯥ ꯐꯗꯤꯒꯣꯝꯁꯤꯁꯨ ꯍꯥꯞꯆꯜꯂꯦ ꯑꯗꯒꯤ ꯑꯃꯨꯛ ꯆꯝꯄ꯭ꯔꯥ 4-5 ꯃꯅꯥꯁꯦ ꯍꯥꯞꯆꯜꯂꯦ ꯆꯝꯄ꯭ꯔꯥ 4-5 ꯍꯥꯞꯄꯤꯁꯦ ꯃꯅꯝ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ ꯍꯥꯎꯕꯁꯨ ꯍꯦꯟꯕꯅꯤ ꯇꯦꯖꯄꯇꯥ ꯈꯤꯇꯪ ꯁꯦꯒꯥꯏꯔꯒꯁꯨ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒ ꯍꯔꯤꯕꯣꯞꯁꯨ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒ ꯃꯌꯥꯝ ꯐꯖꯅ ꯁꯧꯍꯜꯂꯅꯤ ꯑꯗꯨꯒ ꯎꯇꯤ ꯑꯣꯏꯅꯕ ꯊꯣꯡꯉꯛꯑꯅꯤ ꯍꯥꯏꯗꯤ ꯅꯪꯁꯤꯜꯂꯛꯅꯕꯀꯣ ꯍꯥꯏꯅ ꯁꯨꯝ ꯎꯇꯤꯃꯨꯛ ꯂꯥꯏꯕ ꯂꯩ ꯄꯣꯠꯇꯦꯗ ꯃꯌꯥꯝ ꯑꯗꯨꯒ ꯑꯩ ꯈꯥꯕꯩꯁꯤ ꯁꯨꯝ ꯍꯥꯞꯆꯜꯂꯅꯤ ꯈꯥꯕꯩ ꯍꯥꯞꯆꯜꯂꯤꯁꯦ ꯃꯌꯥꯝ ꯏꯃꯥꯅ ꯍꯥꯏꯕꯀꯣ ꯈꯥꯕꯩ ꯑꯃ ꯁꯨꯃꯥꯏꯅ ꯁꯪꯒꯣꯝ ꯁꯧꯕꯗ ꯑꯃ ꯇꯧꯕꯗ ꯍꯥꯞꯆꯟꯕꯁꯦ ꯄꯥꯊꯗꯦꯅ ꯄꯥꯁꯨ ꯄꯥꯊꯗꯤꯌꯦ ꯑꯗꯣ ꯐꯅ ꯃꯨꯟꯖꯜꯂꯦ ꯃꯌꯥꯝ ꯑꯗꯣ ꯁꯣꯗꯥ ꯕꯥꯏꯒꯞꯁꯦ ꯏꯪꯉꯤꯉꯩꯗ ꯍꯥꯞꯄꯗꯤ ꯃꯆꯨꯗꯣ ꯌꯥꯝ ꯌꯥꯛꯄꯅꯦ ꯑꯩꯒꯤꯅ ꯑꯩꯈꯣꯏꯒꯤ ꯁꯒꯣꯜꯍꯋꯥꯏꯁꯦ ꯃꯨꯜꯂꯒ ꯍꯥꯞꯄꯒꯤꯅꯦꯀꯣ ꯃꯆꯨꯗꯣ ꯌꯥꯝ ꯉꯁꯪ ꯉꯥꯡꯕꯤ ꯏꯒꯤ ꯇꯥꯏꯞꯇ ꯇꯧꯕꯗꯣ ꯑꯗꯨ ꯇꯧꯔꯣꯏꯕꯀꯣ ꯈꯔꯒ ꯃꯨꯟꯖꯜꯂꯦ ꯃꯌꯥꯝ ꯑꯩꯁꯦ ꯌꯥꯝ ꯃꯨꯜꯂꯦ ꯁꯣꯛ ꯇꯧꯅꯕ ꯇꯌꯥꯔꯤ ꯇꯧꯖꯔꯒꯦ ꯆꯊꯥꯎ ꯈꯔ ꯍꯩꯔꯦ ꯑꯗꯨꯒ ꯖꯤꯔꯥ ꯃꯔꯨ ꯈꯔ ꯊꯥꯗꯔꯦ ꯇꯦꯖꯄꯇꯥ ꯑꯃ ꯊꯥꯗꯔꯦ ꯉꯁꯥꯏ ꯐꯨꯠꯄꯗꯁꯨ ꯍꯥꯞꯄꯅꯦ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤ ꯈꯔ ꯍꯥꯞꯄꯦ ꯑꯗꯨꯒ ꯃꯥꯁꯦ ꯈꯤꯇꯪ ꯕ꯭ꯔꯥꯎꯟ ꯑꯣꯏꯕ ꯐꯥꯎ ꯉꯧꯕꯤꯔꯅꯤ ꯁꯤ ꯃꯇꯥꯡꯁꯦ ꯌꯥꯝ ꯀꯥꯒꯟꯕꯅꯦ ꯃꯩ ꯂꯩꯊꯕꯤꯔꯒꯀꯣ ꯑꯗꯨꯒ ꯁꯤꯅ ꯐꯗꯤꯒꯣꯝ ꯄꯥꯎꯗꯔ ꯖꯤꯔꯥ ꯄꯥꯎꯗꯔꯒ ꯐꯗꯤꯒꯣꯝ ꯄꯥꯎꯗꯔꯒ ꯈꯔ ꯍꯥꯞꯄꯦ ꯑꯗꯨꯒ ꯑꯩꯅꯦ ꯃꯣꯔꯣꯛ ꯑꯉꯥꯡꯕ ꯃꯁꯛ ꯐꯖꯕꯤꯗꯣ ꯀꯥꯁꯃꯤꯔꯤ ꯂꯥꯜ ꯃꯤꯔꯆꯇꯣ ꯈꯤꯇꯪ ꯍꯥꯞꯄꯦ ꯀꯩꯅꯣ ꯍꯥꯏꯗ ꯏꯟꯖꯥꯡꯗ ꯈꯤꯇꯪ ꯃꯁꯛ ꯐꯖꯅꯕ ꯑꯗꯨꯒ ꯐꯖꯅ ꯉꯧꯕꯤꯔꯦ ꯑꯗꯨꯒ ꯍꯤꯡ ꯈꯤꯇꯪꯒ ꯍꯥꯞꯄꯦ ꯉꯁꯥꯏꯒꯤ ꯑꯩ ꯍꯤꯡ ꯍꯥꯞꯇ꯭ꯔꯤꯕꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯌꯥꯔꯦ ꯍꯩꯖꯤꯜꯂꯤ ꯃꯌꯥꯝ ꯃꯁꯛꯁꯦ ꯐꯖꯔꯦꯀꯣ ꯃꯌꯥꯝ ꯑꯗꯨꯒꯅꯦ ꯎꯇꯤꯗꯤꯅꯦꯀꯣ ꯅꯪ ꯂꯥꯎꯕ ꯐꯥꯎꯗꯅꯦ ꯑꯩꯈꯣꯏꯒꯤ ꯂꯣꯜꯂꯒ ꯊꯝꯃꯣꯏꯗꯕ ꯌꯥꯝ ꯅꯪꯁꯜꯂꯒ ꯆꯥꯕ ꯌꯥꯗꯕꯅꯦ ꯑꯗꯨꯅ ꯈꯤꯇꯪ ꯂꯥꯡꯇꯛ ꯇꯧꯅ ꯃꯨꯊꯠꯀꯗꯕꯀꯣ ꯑꯩ ꯐꯗꯤꯒꯣꯝ ꯄꯥꯎꯗꯔ ꯍꯥꯞꯄꯦ ꯑꯗꯨꯒ ꯑꯋꯥ ꯐꯗꯤꯒꯣꯝꯁꯨ ꯈꯔ ꯍꯥꯞꯄꯤꯔꯦ ꯑꯗꯨꯒ ꯑꯗꯨꯝ ꯉꯥꯏꯍꯥꯛꯇꯪ ꯕꯨꯗꯨꯛ ꯁꯧꯍꯜꯂꯒ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯆꯞ ꯆꯥꯔꯦ ꯑꯩ ꯃꯍꯤꯁꯦ ꯃꯨꯊꯠꯂꯒꯦ ꯇꯧꯕ ꯃꯁꯛ ꯐꯖꯔꯦ ꯑꯃꯨꯛꯇ ꯃꯅꯝꯁꯨ ꯅꯨꯡꯁꯤꯔꯦ ꯃꯌꯥꯝ ꯍꯥꯎꯗꯧ ꯃꯥꯟꯕ꯭ꯔꯥ ꯃꯥꯟꯗꯕ꯭ꯔꯥ ꯍꯥꯏꯗꯨꯁꯨ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯒ ꯈꯨꯝꯖꯤꯜꯂꯒ ꯉꯥꯏꯍꯥꯛ ꯊꯝꯃꯅꯤ ꯃꯌꯥꯝ ꯇꯨ ꯃꯍꯤ ꯂꯥꯡꯉꯤꯀꯣ ꯑꯩꯒꯤꯁꯦ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯪꯁꯤꯜꯂꯛꯀꯅꯤ ꯃꯌꯥꯝ ꯃꯤꯅꯤꯠ 2-3 ꯐꯥꯔꯦ ꯄꯨꯊꯔꯛꯑꯦ ꯆꯞ ꯆꯥꯔꯦꯅ ꯈꯜꯂꯦ ꯑꯩꯅ ꯈꯟꯕꯗ ꯑꯩꯅ ꯆꯥꯕꯗꯗꯤ ꯑꯃꯨꯛ ꯂꯣꯏ ꯅꯪꯗꯣꯏꯅꯤꯁꯦ
ꯑꯩꯒꯤ ꯍꯁꯕꯦꯟꯒꯤ ꯆꯥꯛ ꯊꯤꯕꯤꯔꯒꯦ ꯇꯧꯕꯅꯤ ꯃꯥ ꯂꯟꯁ ꯆꯥꯕ ꯂꯥꯛꯑꯦꯕꯀꯣ ꯑꯗꯒꯤ ꯃꯥꯒꯤ ꯆꯥꯛ ꯈꯔ ꯊꯤꯔꯦ ꯑꯗꯒꯤ ꯑꯩꯒꯤ ꯄꯥꯟꯖꯕ ꯇꯣꯔꯕꯣꯠ ꯆꯝꯐꯨꯠ ꯑꯗꯒꯤ ꯍꯧꯖꯤꯛꯀꯤ ꯎꯠꯇꯤ ꯑꯗꯒꯤ ꯍꯧꯖꯤꯛꯀꯤ ꯌꯥꯏꯉꯪꯒꯤ ꯃꯄꯥꯟꯗꯣ ꯑꯗꯨ ꯃꯣꯔꯣꯛ ꯃꯦꯠꯄ ꯃꯔꯣꯏ ꯃꯥꯗꯤ ꯎ ꯃꯣꯔꯣꯛ ꯌꯥꯝ ꯆꯥꯏ ꯎ ꯃꯣꯔꯣꯛ ꯑꯃ ꯍꯥꯞꯄꯤꯔꯦ ꯂꯣꯏꯔꯦ ꯃꯌꯥꯝ ꯃꯣꯏ ꯂꯣꯏ ꯆꯥꯈꯤꯗꯣ ꯌꯥꯝ ꯅꯪꯒꯗ꯭ꯔꯥ ꯑꯩꯅ ꯆꯥꯕ ꯃꯇꯝꯗꯗꯤ ꯑꯁ ꯈꯨꯍꯥꯎ ꯑꯃ ꯇꯧꯔꯤ ꯃꯌꯥꯝ ꯈꯨꯍꯥꯎ ꯑꯃ ꯇꯧꯋꯦꯅ ꯁꯨꯝ ꯍꯥꯏ ꯂꯩꯔꯦ ꯑꯩ ꯏꯇꯣꯝꯗ ꯍꯥꯎꯗꯤ ꯌꯥꯝ ꯍꯥꯎꯋꯦ ꯃꯌꯥꯝꯁꯨ ꯑꯃꯨꯛꯇꯪ ꯊꯣꯡꯉꯒ ꯆꯥꯕꯤꯔꯣ ꯆꯥꯗꯕꯈꯩ ꯊꯦꯡꯀ꯭ꯌꯨ ꯃꯌꯥꯝ ꯈꯨꯔꯨꯝꯖꯩ ꯑꯃꯨꯛ ꯃꯊꯪꯗ